Kuramjari, Norris Window meeting Tabiri Pumnamapu Taramno Ukchari. Ngasi Imphal the Fonkiba Marueba Pauche Singi Manungda, Marueba Pauche Oriba Huyelan Pau, Amadi, Naharol Taudangi, editor-gi Ayaba Laujaraga, Pauche Sida Fonkiba, Marueba Pausing Patokchari. Ahan Bada, Local News. RIMS Medical Superintendent Office among Atato Olamba, Amadi, Dr. Furambagi Mayokta, Wakat Mifam Pamkri. Dr. Singi Jackson Dabana Maram Oiraga, Lying Balakpa, Anaba Sibani Haibagi Matanga, Lake Hidrabagi Imung Manung, Mari Mata Yauna, Miyam Hawlaktula RIMS Medical Superintendent Office among Atato Olamba, Amadi, Dr. Furambagi Mayokta, Ngasi RIMS Student Union Teachers and Medical Officers Association, Resident Doctor Association, Amasung RNAL Sinta Leptuna, Ngasi Rimski OPD New Block ta Wakat Bifam Chatakri. Lilong Chajing Dagi Ching Subam Manju ko Nupi Ama Rimsta Angang Unabagi Pukalapada, Nupi Macha Ama Poklaba Matunda, I Hatharakpadagi, Angarang Nongalam Daipung Ohum Tabada, Laikidabani. Nakalamarumda Bamon Kampudagi Yambim Sanjoy Koba Miyoy Ama Sayengi Anaba Laying Bagidamakta Pukalapada Hokiba Tang Kunda Laikidabani. Thaudok Singh Asibu Dr. Singh Jackson Dabadagi Thokpani Haiduna RIMS Medical Superintendent Office among Atato Olambaga Loinena Dr. Ama Tamthina Furangkiba Thawong Adubu Yaningdaba Fongdok Laduna Ngasi Chatakiba Wakat Mifam Aduda Violence has no place in healthcare. Protect the hills. Protect healthcare, treat doctors with care, Haina Thaba Pleka Singsu Seasonaki. Wakat Mifam Aduga Mari Lainana, Teachers and Medical Officers Association Gi President Dr. Jitena Hai, Miyangi Punsi Kananaba Hotnariba, Dr. Singhi Safe Environment Ama Mathautai, Togliba Thodo Wato Kudimak Niam Chumna Mari Lainaba Authority da Wakatuna, Ing Chikna Yasinaba Purapa Fai. Violence nataba atopa pambay ama changsilakpada association gi maikaidagi mating pangani hainasu mahakna makhata na fongdoki. RIMS ki Dr. Singh thabak lepagi khongjang changsinduna ngasi wakat mifam changshin kiba asina chawna akaiba piki chingsubam ombi manjuna laikidabada asigi matangda RIMS ki authorities singa wari sanarabukap lakhiba laikhidrabi asigi Ngakpigani asiga mari lainana semkiba JSC ki convener Yumnam Hitler na fongdorakibada RIMS ki doctor nurse amadi staff singna achum aran khangdana hospital thingbagi khongjang changsin biganu RIMS ki manungda mishi mina puthokpaga mari lainana RIMS ki community amadi student kayana marik chumba wafam amata khangdana wari amata sanadana miyangi khoishauna bana Dr. Fu Chai Haiba Wafam Kaya ngasi social media gi kuthang da fongdok liba sing pomna aran ba ngaktani. JSC gi maikaidagi chingsubam Manju Laikhidra Haiba hekta baga RIMS ki ICU da laklaga Laikhidra bi asibu consult toramba Dr. Pritam amadi mahagi colleague Dr. Sushila amadi Dr. Ajit Yauna ICU gi manung da changlaga patient family singa wafam punna khanaki. Maduda Manjuna delivery gi damakta hospital asida laikhiba matamda masada critical oiba problem kari laikhibage haina hangki maduda consult tawriba Dr. Yauna Dr. Singhna OT toramdai fawa masagi anaba karigumba amata laite haina khangalakhi karigumba anaba amata laitaba miyoibu shehaliba asi Dr. Singh asoibani haina su JSC na lawdaba ngamloi haina makhata na fongdokhi English Singaniga Kungatareta Gidi Congress Party na Soidana Langak Pirate Lagani Haina Christopher Tilak na Fongdokri. BJP na Manipur bu manghan tanghaliba asida pena draba miyamna handak pangthokiba Lok Sabha gi mikhalda Congress Party bu chawna mai pakhan kiba asibu yengluragadi Lising Aniga Kungatare ki mikhalda di Congress Party na Soidana Manipur da Langak Pirate Lagani. Miyamna lepthoktuna thamkhraba ngaktani matam ngaina bagi wa khaktani haina All India Congress Committee gi Secretary Manipur in charge Christopher Tilakna Fongdokri wafama singa si BT Rota leiba Congress Bhavan da pangthokiba paugi mifam amada fongdokladuna makhata na hai Congress Party na changsiliba vote chor campaign gi manung chana Manipur chor campaign su yaudaba yaroi Chahi marigi manung asida BJP na Manipur da constitution lehandre economic khan thengna sontha hankre political gi fibam turatu na thugaiduna Manipur manghanduna lakli hojik leiba president rule lengak asina su Manipur gi irang loishinba ngamdre Prime Minister Modi na Manipur da laklam laga hena fibam sokchin le haina thamki
National Highway Singda Hojiksu Center gi Lainga ki control da thamba ngamdri irang kalingai matam aduda Prime Minister Modi na mapalaibak singda koiduna Manipur da irang amata leitabagumna mapalaibak ki luchingba singda wari sanaduna lairakhibani matam sangna BJP gi Laingakna Manipur bu khaibung tahanaduna thamlakli Laingak ki school leirabasu mahairoi leirabasu oja leitaba kaya yauri thabak fangdabana Naha lak nipan hena Manipur da lairi naha asigi punsi khwaidagi maru oibasi quality education amadi thabak pibani adubu Manipur da di salak sare haina su mahak makhata na phongdok lamki Chothe Maring Kabui Amadi Mitagi Miyoi Lishing Kayana Saruk Yaduna Mera Chawel Hobagi Lining Kongcha Chatkri Lamdam Asida Yelhongai Degi Kundarak Laba Ipanat Ipunat Ki Amatangai Raba Sanamahi Lining Chacharaba Yelho Furup Sigi Maruina Chothe Maring Kabui Amadi Mitai Furuki Miyoi Lishing Kayana Kuzing Oiduna Lining Thau Sanamahi Ki Kangla Nungjeng Ikon Degi Iru Ising Lauba Chatpagi Lining Kongchat Ngasi Mera Chawel Hoban Numit Asida Pangthokri Khongchat asi haying khongban ufong yumpham da leiba sanamahi temple board na maruoiba thodang lauraga utra sanglen sana konung ukal amadi lamdam asigi tongan ba inat lining asibu yokhatpa pamjaba singa kusam naduna pangthokpani thawam asi maruoina atingko maru sidaba yaibirel sanamahi achatchatta thawai panba pumnamak semba loireba matung aroiba oina taibang mioiba bu semkiba mera tha asi Ari anau sinaba mahi marong thaduna chaknau tambaga loinana koina chatuna taibangda awa ana taba kana lairibage haiduna yengsing khiba khongchat adubu ningsingduna Mera Chawel hobagi khongchat asi chatpani thawam aduga mari lainana LSTB gi member secretary Sibadata Luwang na hai numit asida pumna maki mapu oiriba lining thau sanamahi gi mafamda aikoina pangal thona amadi watta padaba niza hogadaba numitni Numit asina lakpada mashing yamba furup ama oina mitai singi luchingduna lamdam asida khundaminari ba yelho furup khudingmak amaga nungsi chanana leiba oirasanu haina su phongdokhi loinana ing lising aniga kunga tarukta pangthokadoriba mikok thiba asida magi lining khanbagi kalamda sanamahi lining su khanbagi yabagi hapham thui maram asina hiram asiga mari leinana India gi president prime minister home minister da che thakre Athubada ayaba pirakani haibigi thazaba lai amadi sanamahi lining asibu kananaba amadi mapangkal kalhananaba constitution gi mangada ngaklo pifam thui haina phongdokhi National News amuk pathokchari Arunachal da PM Narendra Modi na lupak karor lising mangaga chamaga kunga mangalom oigadaba project sing maikum hangdokri. Lebak asigi Prime Minister Narendra Modi na ngasi awang nongpok state ama oiriba Arunachal Pradesh da lupak karor lising mangaga chamaga kunga manga dasmik kuntrataret lom oigadaba infrastructure project kayage maikum hangdokri. Ngasi Itanagar da laiba Indira Gandhi Park da pangthokiba thauram amada Siyomi district ta achauba amadi maruoiba hydro project ani sabagi urep uyung tamki masida natana tawanda convention center ama loinana megawatt chamaga marfuga taruki capacity leiba tato 1 project adusu urep uyung tamki haiba power project asi North Eastern Power Corporation Limited amasung Arunachal Pradesh lengak na punna lupa karo lising amaga chartered kayang kay changna sagadawri bani Project asina yamdrabda chahi amada meigi unit million chanipan ga anirom puthokani haina panari masida sunatana hiyo project haina khangnaba megawatt chani ga nifugi capacity leiba power project adusu nipco amadi state lengang lupa karo lising amaga chamapan ga kuntra ga mapan changna sagadawri bani masina chahi amada meigi unit million lising amarom puthokpa ngamgadawri bani Hariba project sing asi Yarjer Turel da sagadori bani masina Arunachal Pradesh ki hydroelectric capacity bu pakthok chokthok handuna North East region da energy security leiba ngamhalagani haina official sing na phongdorakli Tawanda legadori ba convention center asida miyoi lising amaga chonga rongi capacity oigadori
छत्तीसगढ़ की नारायणपुर सिक्योरिटी फोर्स का कापनाबदा माओइस्ट की कादर अनि हाथख्रे। छत्तीसगढ़ की नारायणपुर डिस्ट्रिक्ट का मनुंग चन्ना लैबा अबुस्मार्ट एरिया सिक्योरिटी फोर्स सिंगा नोमै कापनाबगी थौदोक अमदा लोन थिंख्रबा सीपीआई का कादर अनि हाथख्रे हाइना पुलिस की पाव अमना ngasi फोंदोरकली। छत्तीसगढ़ की कोनुंग बाईपुरा खा थंगबा रोमदा किलोमीटर 100 रोम चलगा लैबा मफम अदु महाराष्ट्र का ताइनाबा अमसु ओइरिबनी नारायणपुर डिस्ट्रिक्ट माओइस्ट सिंग लैरे हाइबगी इंटेलिजेंस की पाव फंगबदगी सिक्योरिटी फोर्स सिंग थीबा हुंबगी थबक चथखी। ngasi ayu anganbada maoist sing na lairiba umangi mafam sing adudagi nomai kaptholoktuna security force sing gi maikai dagi khut hanaduna nomai kapada maoist ani asiba hakchang oina fangki। गुजरात की ऑर्गेनिक फार्मिंग अमसुंग कोऑपरेटिव सेक्टर ना रूरल ग्रोथ की यांगलेन सरुनी। अमित शाह यूनियन होम मिनिस्टर अमित शाह ना गुजरात तोंगान तोंगानबा कोऑपरेटिव की ओइबा खोंगथांग सिंग होंदोकलदुना नवरात्रि खोंचत अदुदा मफम अदुगी ऑर्गेनिक फार्मिंग ना रूरल ग्रोथ की यांगलेन सरुनी हाइना फोंदोखरी। प्राइम मिनिस्टर मोदी ना जीएसटी दा हंथदुना लौबसिंग दा अचौबा खुदोल अमा पीरबनी मसिगा मरी लेना लौबसिंग ऑर्गेनिक फार्मिंग दा अचौबा मयोल अमा थमदुना इंडिया मालेम की ऑर्गेनिक की पोथोक्सिंग अचौबा मफम अमा कनबा ngamnanaba hotnaminasi haiki। कोऑपरेटिव की लेबाक असिगी अहानबा होम मिनिस्टर ओरंबा सरदार बराभाई पटेल की लमजिंग लपताकसिंगदा चूदुना लैरिबनी। ngasi सुरात सिटी दा अमित शाह ना नवरात्रि की अखनबा कुमै अदुबु इकाई खुमनबा ओइना अचौबा स्कोन टेम्पल अमा साननबगी उरे उयुंग तंखी। सुरात की महांगना राजकोट चतुना रूरल इकोनॉमी की ओइबा अमदी कोऑपरेटिव की थबक चथखी। मफम अदुदा कोऑपरेटिव की तरेट की लुचिंग सिंह सरुक याखी। स्टेट की मिनिस्टर राधादियाना लौ सिंगोबगी एक्सीडेंट इंश्योरेंस कवर अदु लुपा लाख 15 दा हेंगतले हाइना सुलौथोखी। इंटरनेशनल न्यूज अमुक पाथोकचरी। लामी सिंह कननबा यूक्रेन अरुबा मिशन सिंह दा रिमोट कंट्रोल तौरबा वेहिकल सिंह सिजनरी। लानफम दा रशिया की मपांगल लैरबा ड्रोन सिंह ना योमसिंदुना यूक्रेन की लामी कया अमा सिहनबा अमदी चंगसिनबा ngamdabadagi thawong adubu mayoknanaba amadi लामी सिंह सोहंदनबगी दमक्ता यूक्रेन की आर्मी ना रिमोट कंट्रोल तौरबा आर्मर वेहिकल सिंह सिजनरी। हाइरिबा रोबोट ऑन व्हील्स हाइना सुखंगनरिबा रिमोट कंट्रोल तौरबा आर्मर वेहिकल सिंह असिना लानफम दा लामी मसिंग वालकपा लोइनना सीबा याबा मिशन कया मायोकनबदा सिजनरी। हाइरिबा वेहिकल सिंह असिना येंगबदा अपिकपा टैंक माली मसिना लेमाइदा फुमदुना लेरंबा माइम कया तकथोकपा ngami अमसुंग लानफम दा तंगाई फदबा पोटलम कया अमसु पुथोक पुसिन तौबगी मापांगल लै हाइना फोंदोखी। यूक्रेन की 20 सुबह लुवार्ड ब्रिगेड की प्लाटून कमांडर अमना फोंदोरकपदा मियोइबना चंगबदा यामना खुदोंग थिनिंगाई ओइबा लानफम सिंगदा रोबोट वेहिकल सिंग असि सिजनरीबनी। किलोमीटर लिसिंग अमा सांगबा रशिया का ताइनरीबा बॉर्डर दा रिमोट कंट्रोल आर्मर वेहिकल सिंग असिना यूक्रेन के ट्रुप सिंग बु चावना मतिंग पांगदुना लाकली। मालेम दा यूएसए इजराइल ब्रिटेन अमसुंग चाइना ना लांड दा रिमोट कंट्रोल तौरबा वेहिकल सिंग असि अनौबा टेक्नोलॉजी हापचिलगा सिजनबा हौरबनी। अनिशुबा लंजाव दा जर्मनी ना वेयर सेमलगा मी तोंगदबा टैंक मचा सिंग सिजनरंबगी मतुंग हौजिक्ति रिमोट कंट्रोल ना मौत सिंजुना खुदोंग थिनिंगाई ओइबा लानफम कयादा लानमी सिंग की थवाई कनबगी थबक पांगथोकली। इजराइल की ड्रोन अटैक ना अंगांग अहुम यावना साउथ लेबानन दा मियोय मंगा हाथख्रे। इजराइल की ड्रोन स्ट्राइक अमदा लेबानन के खा थंगबा मफम दा अंगांग अहुम यावना पुन्ना मियोय मंगा हाथख्रे हाइना लेबानन की हेल्थ मिनिस्ट्री की माइकैदगी फोंदोरकली। थौदोक अदुदा सिखिबा अंगांग सिंग अदुगी ममा यावना अतोपा मियोय अमगसु असोक अपन नंखी। मरक असिदा इजराइल की मिलिटरी ना फोंदोरकपदा लेबानन की मिचम मरक्तगी ऑपरेट तौबा हेजबोला मिलिटेंट दा टारगेट तौखिबा अटैक नि हाइना थमलकली। मखोई की माइकैदगी मिचम सिबगी पाव अदुसु खंगबगा लोइनना मखा ताबा थबक थौरम सिंग कुपना येंगशिली हाइरी। हेजबोला मिलिटेंट सिंग ना इजराइल गा सीजफायर लेख्रबा मतुंगदा बॉर्डर दा नोंमै खरा कापा नतना अतोपा अहनबा थबक अमता चथखिबा लैते। अदुबु इजराइल ना थमलकपदा हेजबोला मिलिटेंट सिंग ना
ꯃꯈꯣꯏꯒꯤ ꯐꯣꯔꯁ ꯑꯗꯨ ꯅꯧꯅ ꯁꯦꯝꯒꯠꯅꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯤ꯫ ꯄꯟꯕ ꯌꯥꯏ ꯃꯃꯥꯡ ꯆꯍꯤꯒꯤ ꯅꯕꯦꯝꯕꯔ ꯊꯥꯗ ꯍꯦꯖꯕꯣꯂꯥ ꯃꯤꯂꯤꯇꯦꯟꯠ ꯒ꯭ꯔꯨꯞꯁꯤꯡꯒ ꯏꯖꯔꯦꯜꯒ ꯁꯤꯖꯐꯥꯌꯔ ꯑꯃ ꯂꯩꯅꯈ꯭ꯔꯕꯅꯤ꯫ अरोइबदा नेपाल नौना खलबा मिनिस्टर मरीना प्रेसिडेंट की ऑफिसर वासक लौदुना मखोय मखोयगी पोर्टफोलियो पाइबा हौख्री। ngasi Kathmanduda leiba नेपाल की प्रेसिडेंट की ऑफिस ओरिबा शीतल निवास प्रेसिडेंट रामचंद्र ओडेल की मिटिंग मखादा नौना खलबा मिनिस्टर मरी वासक लौदुना मखोय मखोयगी थबक पाइखतनबा सेम साख्री। मिनिस्टर मरी अदुना ओथ ऑफ ऑफिस अमसुंग सेक्रेटरी अदु प्रेसिडेंट रामचंद्र की ममांगदा लौदुना प्राइम मिनिस्टर सुशीला कार्की लुचिंगदुना काउंसिल ऑफ मिनिस्टर सिंह मपांगल अदु निपान शुभंगमखी। ngasi wasak lawkiba minister sing adudi hana justice oiramba Anil Kumar Sinha, National Innovation Center ki founder Mahabir Pun, journalist Gazdish Kharel amasung expert Madan Paryani. Nepal ki anauba prime minister ki Fampuri bi Sushila Karkina Council of Ministers sing ki portfolio kaya ama paishinduna leiri. ngasi wasak lawkraba minister Marina paigedoriba fam sing adudi Minister for Industry, Commerce and Supply da Sinha, Minister for Communication and Information Technology da Kharel, Minister for Agriculture and Livestock Development da Pariya amasung Mahabir Punda Minister for Education and Science and Technology ki Fampugadori. Nomaijing numita President ki office na anauba Minister manga washak logani haina laukthokibani adubu ngasi Sangita Kosal Mishra gi mamangda laikiba chayetnaba kayana maram oiduna mahak mamai thangda washak lauba madudagi laukthokibani. Mishra gi mathakta Commission for Investigation of Abuse Authority na investigation chathaduna lairibani. Prime Minister Karkina hanagi fam takraba Prime Minister Oli gi mahut hek sinbaga Kulma Gisingbo Minister for Energy, Water Resource and Physical Planning oina hapki. Rameshwar Khanalbuna Minister for Finance aduga Om Prakash Aryal na Home Minister oina washak lohan kibani. Interim lengak asina Nepal da mathangi chahi gi Mars manga da hana lepkiba general election gi matam adu fawba thawpuduna leigadoribani. Maram aduna India gi ambassador na Nepal gi Energy Ministry unaduna soklaba mafam sing semgatnaba mateng pigani haina su phungdokre. Northeast window na sandokchariba nungthilgi pau patokchaba matang asida loishinjare mityeng tabiriba pumna mapu amuka suhana khurumjari. Step into a world of endless possibilities with 18 Dynamic City, empowering tomorrow's leaders.